Manipur Amasung Myanmar anigi ngamkhei paringda apunba yawolloi singe laanmee tenggol ga KNA B ge apunba khutpu amaga khut thoknabada Thawaina Pontha Pikhraba Angom Sanatomba Amasung Maibam Naotonba gi Maphamda lona thingkhraba lalhoulup Kcp Amasung masigi laanmee shanglup MYL na Yawol gi Ikai Khumnaba utpaga loinana awaba phongdorakli lalhoulup asigi Information and Publicity Secretary in Charge S Mangalna Thadorokpa Cherot Amanahai Laikidraba Lieutenant Angom Sanatomba Athouba ingo lona thingkhraba lalhoulup KYKL ge laanmee shanglup miyam ge yawol laanmee ge achangba laanmee amani aduga Lance Corporal Maibam Naotonba Athouba Nathngakpa mitaina lona thingkhraba lalhoulup Pripak Pro ge laanmee ne Thawaina Pontha Pikhraba Athouba ani asige Maphamda party asina Yawol gi chapchaba Ikai Khumnaba utpaga loinana awaba phongdorakli Athouba sing asina manung matam chadana laikidaba ase Yawol ihauge achauba mangjaba amane laikidraba singge lup singna thengnariba awaba amade imung manungge kaina mesha langbada party asina amade masigi laanmee shanglupna thamoi sengna saruk yare ngasi thengnariba lebaki chiraba lanfam asida aikhogi apunba tenggol ge pangal tana yeknaba seng mapung fana maithiba piba ngammi haibase Athouba ani asina amuka hanna khudam changdam oina utlamlei Athouba ani asige mutnaidraba kathopagi khongchat ase fidamge liklamni aikhoigi tunglamchat ke puwari ni hainasu cherol asna makhatana phongdorakli